anime yang pada kape ba kari ni sih bo nang nak yang pada kape no sister thank you so much si khajingji damaktaเลยเลยขัดดิ้งขอบคุณเลยเลยมามีเลยเลยตาแม่เลยเลยให้เบเตอร์ฮาร์ฟเลยเลยล้วนบักยาวเลยเป็นเบี้ยยาวเลยที่โกโก้มาคนจะบอกว่าไม่ยิงมันจะสวยนี่ที่นั่นมีมันจะยักตาแม่ดีซ่าเลยฮันตานะขัดดิ้งงูจะทำไรให้มาเจอเกมจะสั่งเดี๋ยวสิมาเจอเขาเลยเลยขัดดิ้งก็ดูก็อัตยาสิว่าสิอัตยาเจ้าสิว่าปูราบลูเนี่ยโอ้ยa clear sky 하자죠. 여기가 카징 오브가. Let's do it. Thank you once again. Thank you. 지나가는 밤이지. 어제 강샤래 맘. 아두가 시기 카징 이제 프레스 오일이나 ngọc 할 동안에 너 호라게. 하우 이렇게 한번 해주노. 나도 이 칼라게. 어이. 왜마? đây cái thầu bị bỏ đó rồi đấy gì lịch sử nó focus tới thầu bị bỏ nó sai đấy còn nữa test pata ra là khá là test pata ra ta nghe gì còn nên cùng cái nó có tắc ra này anh nhưng ngủ dám thật rồi mùi tôi về đi tôi rồi nói gì thầu đâu kèm tôi rồi nói về đi rồi có về mặt nó tu 같은 거 어디 내 거랑 나 tu 하고 이게 또 그러니 나 팔로 딱 달라니 tu 하나 아 하늘에 지금 가지고 정말 뻗으면 그래 근데 아무 낭나 하빠라 낭나 너무 거 있는 거 들어 이거 해 하고 정말 뭐야 이거 돼 좀 ấy nào phải cô cảm ơn cái chuyện cho tôi nhà em mới học cả nông học cả gì đó alo cái nào nó mới cái gì nó học của tôi vì sao đây nè thì cái tập này thì vì sao đây cái đây bên này bây giờ thì họ này khai sinh dùng cút cháu dùng khai sinh cút cháu dùng gì cái restaurant đó cái trang cái đi lùa đấy thì tạm tang ở đâu này họ này gì very nice next step hay next step cắt tàu bên này masih video ini special request atau apa nih? Yamna special request ka tawraga video number phone yam harau phawe thank you ado haude aur jera khangre ngawi ba mi de ai be ko na ngawra mi na machu tai na tamai de ki ke kha bai do masak yam phajare Sumainya tuh cara sumainya tuh cara di yang ni dah, sumainya tuh direct sumainya yang cara, ha, ada ni sini yang halu malah masak sih orang tak, wah, sih orang masak sih, ada na halu ni sih, mana menjadi tu sih deh, fresh lagi tahu ni na buat, rồi học cái timing rồi đấy
ꯇꯥꯛꯅꯤꯡꯈꯤꯕꯁꯤꯅ ꯇꯥꯛꯅꯤꯡꯈꯤꯕꯁꯤꯅ ꯑꯩ ꯍꯩꯖꯔꯦ ꯑꯩ ꯇꯧꯖꯔꯒꯦ ꯍꯥꯏ ꯑꯩ ꯇꯧꯖꯔꯒꯦ ꯑꯩ ꯍꯩꯔꯦ ꯑꯩ ꯂꯣꯏ ꯍꯩ ꯑꯩ ꯇꯧꯔꯒꯦ ꯍꯥꯏꯁꯨ ꯇꯥꯛꯅꯤꯡꯈꯤꯕꯁꯤꯅꯕꯀꯣ ꯃꯍꯩ ꯂꯧꯅꯕ ꯅꯨꯃꯤꯠꯁꯤꯗ ꯍꯣꯔꯦꯟ ꯍꯥꯎꯔꯒ ꯑꯩ ꯉꯁꯥꯏ ꯇꯥꯛꯄꯩꯅꯦꯅ ꯍꯥꯏꯔꯛꯇꯣꯏꯁꯦ ꯅꯪ ꯍꯥꯏꯗ꯭ꯔꯁꯨ ꯍꯣꯔꯦꯟ ꯀꯃꯦꯟꯇ ꯀꯥꯏꯔꯦ ꯑꯩꯅ ꯌꯥꯝ ꯋꯥꯡꯉꯣꯏꯁꯦ ꯑꯩꯅ ꯉꯧꯕ ꯆꯤꯡꯗꯦ ꯀꯥꯏꯔꯦꯕ ꯅꯠꯇ꯭ꯔꯥ ꯁꯤꯗꯤ ꯉꯁꯥꯏ ꯊꯨꯝꯗꯣ ꯌꯥꯈꯤꯔꯣꯏꯕ ꯁꯤꯅꯇꯨ ꯃꯣꯔꯣꯛꯀꯤ ꯆꯠꯅꯤ ꯁꯦꯝꯅꯕ ꯄ꯭ꯔꯣꯁꯦꯁ ꯍꯧꯕ ꯁ꯭ꯇꯦꯞ ꯍꯥꯏꯔꯣ ꯍꯥꯏꯕꯗꯣ ꯉꯥꯔꯤꯗꯣ ꯁꯨꯃꯥꯏꯅ ꯏꯁꯤꯡ ꯍꯥꯞꯄꯒ ꯐꯨꯠꯇꯣꯛꯑꯅꯤꯗꯅ ꯁꯤ ꯃꯊꯛꯁꯤꯗ ꯃꯣꯔꯣꯛꯇꯣ ꯀꯨꯞꯅ ꯁꯣꯏꯔ ꯍꯥꯞꯆꯤꯜꯂꯅꯤꯗꯅ ꯊꯨꯝ ꯍꯥꯞꯄꯅꯤ ꯑꯗꯨ ꯅꯩꯈꯥꯏꯔꯅꯤ ꯌꯥꯝ ꯍꯥꯎꯕꯅꯦ ꯁꯤꯁꯨ ꯖꯤꯃꯔ ꯂꯩꯔꯥꯗ ꯍꯥꯏ ꯖꯤꯃꯔ ꯍꯥꯏ ꯀꯨꯏꯌꯦꯡ ꯌꯦꯡꯇꯦꯕ ꯖꯤꯃꯔ ꯆꯠꯈ꯭ꯔꯦ ꯁꯤ ꯀꯪꯁꯤꯜꯂꯛꯄ ꯉꯥꯏꯕꯁꯤꯗꯤ ꯑꯁ ꯈꯨꯀꯨꯏ ꯃꯇꯝꯗꯤ ꯆꯪꯉꯦꯕ ꯁꯤꯗꯤ ꯐꯖꯅ ꯀꯪꯁꯤꯜꯂꯀꯥꯟꯗ ꯍꯥꯄꯛꯀꯦ ꯃꯇꯝ ꯌꯥꯝ ꯆꯪꯕ ꯑꯣꯏ ꯂꯩꯔꯝꯃꯦ ꯁꯤꯗꯩꯁꯤꯗ ꯃꯣꯔꯣꯛꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯅꯤꯗꯅ ꯍꯣꯏ ꯑꯩꯅ ꯌꯥꯝ ꯍꯩꯅ ꯊꯤꯕ ꯑꯩꯒꯤ ꯕꯦꯇꯔ ꯍꯥꯞꯁꯦ ꯌꯥꯝ ꯍꯩꯔꯕꯅꯦ ꯍꯧꯖꯤꯛ ꯁꯤ ꯑꯦꯅꯤ ꯄꯥꯔꯠ ꯀꯧꯇꯥ ꯃꯈꯥꯏ ꯀꯧꯇꯥꯒꯁꯦ ꯌꯥꯝ ꯌꯥꯎꯗꯕꯤꯗ ꯇꯣꯈꯥꯏꯗꯣꯏꯗ꯭ꯔꯣ ꯍꯩꯕꯅꯦ ꯍꯧꯖꯤꯛ ꯁꯨꯃꯥꯏꯅ ꯇꯧꯔꯦꯗꯅ ꯑꯗꯨꯒ ꯑꯗꯨꯝ ꯅꯩꯈꯥꯏꯔꯅꯤ ꯑꯗꯨꯒ ꯑꯣꯜꯂꯅꯤ ꯉꯁꯥꯏꯒꯤ ꯃꯃꯥꯡꯗ ꯌꯥꯎꯕ ꯃꯣꯔꯣꯛ ꯆꯠꯅꯤꯗꯣ ꯁꯤ ꯊꯨꯝ ꯍꯥꯞꯆꯤꯜꯂꯅꯤ ꯑꯗꯨꯒ ꯃꯣꯔꯣꯛ ꯃꯦꯠꯄ ꯆꯠꯅꯤꯒꯤꯗꯤ ꯕꯦꯝꯕꯦꯝꯅ ꯁꯦꯝꯗ꯭ꯔꯤ ꯑꯗꯨꯅ ꯃꯊꯪ ꯁꯦꯝꯕꯗ ꯁꯣꯏꯗꯅ ꯍꯥꯞꯄꯛꯀꯦ ꯕꯦꯝꯕꯦꯝꯅ ꯍꯧꯖꯤꯛꯐꯥꯎ ꯁꯦꯝꯗ꯭ꯔꯤ ꯃꯦꯝ ꯆꯠꯅꯤ ꯀꯩ ꯅꯨꯃꯤꯠ ꯁꯦꯝꯗꯣꯏꯅꯣ ꯃꯌꯥꯝꯅ ꯔꯦꯁꯤꯄꯤ ꯍꯥꯏꯔꯛꯑꯣꯌꯦ ꯍꯥ ꯈꯪꯗꯤꯌꯦ 4 kg ꯂꯣꯁ ꯇꯧꯔꯕꯅꯤ 4 kg ꯀꯩꯅꯣ 1 kg ꯂꯣꯁ ꯇꯧꯔꯦ ꯌꯥꯝ ꯆꯥꯎꯏꯁꯤꯕꯣ ꯑꯦꯅꯤꯃꯦ ꯌꯦꯡꯕꯗ ꯀꯞꯄꯦꯕ ꯀꯔꯤꯅꯣ ꯁꯤꯕꯣ ꯅꯪꯅ ꯀꯩ ꯌꯦꯡꯕꯗ ꯀꯞꯄꯅꯣ ꯀꯔꯤꯅꯣ ꯑꯩꯈꯣꯏ ꯌꯨꯝꯗ ꯂꯩꯕ ꯅꯨꯄꯤ ꯃꯌꯥꯝ ꯂꯣꯏ ꯀꯞꯆꯦꯔꯤꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯌꯥꯔꯛꯇꯣꯔꯦ ꯄꯨꯔꯥ ꯃꯨꯜꯂꯕꯒꯨꯝꯕꯅꯦ ꯉꯁꯥꯏ ꯃꯌꯥꯏꯁꯤꯗ ꯃꯍꯤ ꯌꯥꯎꯔꯝꯕꯁꯤꯡꯗꯣ ꯍꯧꯖꯤꯛ ꯃꯍꯤꯗꯣ ꯑꯝꯇ ꯌꯥꯎꯗ꯭ꯔꯦ ꯑꯗꯨ ꯄꯨꯡꯀꯪ ꯀꯪꯉꯦ ꯁꯨꯃꯥꯏꯅ ꯁꯤꯐꯥꯎ ꯉꯧꯗꯣꯏꯅꯦ ꯃꯇꯝꯗꯤ ꯌꯥꯝ ꯀꯨꯏꯅ ꯆꯪꯉꯦ ꯉꯧꯕꯁꯦ ꯑꯗꯣ ꯂꯣꯏꯁꯟꯕ ꯌꯥꯔꯦ ꯍꯧꯖꯤꯛ ꯃꯍꯤ ꯑꯝꯇ ꯌꯥꯎꯗ꯭ꯔꯦ ꯈꯤꯇꯪꯒ ꯉꯧꯕ ꯌꯥꯔꯦ ꯍꯧꯖꯤꯛ ꯑꯗꯨꯒ ꯍꯥꯎꯔꯅꯤ ꯁꯤꯗ ꯂꯩꯔꯦ ꯐꯥꯏꯅꯦꯜ ꯄ꯭ꯔꯗꯛꯇꯨ ꯁꯤ ꯂꯩꯔꯦ ꯇꯤꯟꯒ ꯌꯣꯜꯂꯦ ꯐꯖꯅ ꯍꯥꯎꯔꯅꯤ ꯄꯥꯕꯨꯡ ꯃꯍꯤ ꯈꯥꯏꯗꯣꯛꯑ ꯊꯅꯝꯃꯦ ꯁꯤꯁꯤꯅ ꯍꯣꯔꯦꯟ ꯕꯦꯝꯕꯦꯝꯅꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯥꯅꯕ ꯌꯥꯝꯃꯦ ꯁꯤꯒꯤꯔꯥ ꯁꯤꯒꯤ ꯆꯥꯛ ꯁꯤꯅ ꯑꯩꯈꯣꯏ ꯑꯅꯤ ꯍꯥꯟꯅ ꯆꯥꯔꯅꯤ ꯁꯤꯅ ꯃꯥꯡꯍꯟꯗꯅꯕ ꯑꯩ ꯍꯣꯔꯦꯟ ꯁꯤꯁꯨ ꯃꯊꯧ ꯇꯧꯒꯦ ꯑꯗꯨꯑꯣꯏꯗꯤ ꯃꯨꯛꯕꯥꯡ ꯍꯧꯔꯁꯤ ꯌꯥꯔꯦ ꯑꯩꯅ ꯉꯧꯕꯗꯣ ꯍꯥꯎꯔꯕꯣ ꯑꯆꯧꯕ ꯍꯣꯇꯦꯜꯗꯨꯒ ꯑꯣꯏꯔꯗꯤ ꯄꯩꯁꯥ ꯐꯅꯌꯥꯝ ꯇꯥꯡꯉꯦ ꯑꯉꯥꯡꯅꯦ ꯈꯗꯥꯡ ꯇꯧ ꯂꯩꯔꯦ ꯍꯥꯎꯕ꯭ꯔꯥ ꯍꯥꯏꯔꯛꯑꯒ ꯍꯥꯎꯋꯦ ꯃꯍꯥꯎꯗꯣ ꯀꯃꯥꯏꯅ ꯇꯧꯔꯦ ꯅꯪꯅ ꯉꯧꯖꯕ ꯀꯅꯥꯅ ꯍꯦꯜꯂꯦ ꯍꯥꯎꯕ ꯅꯪꯅ ꯍꯦꯜꯂꯦ ꯑꯃꯨꯛꯇꯪꯅ ꯍꯦꯜꯂꯦ ꯌꯥꯔꯕ ꯌꯥꯏꯌꯦ ꯍꯌꯦꯡꯒꯩꯗꯤ ꯅꯪ ꯑꯗꯨꯝ ꯉꯧꯖꯔꯣ ꯌꯥꯔꯦ ꯇꯤꯀꯤ ꯇꯧꯔꯅꯤ ꯑꯩ ꯈꯪꯉꯦ ꯅꯪ ꯑꯩꯅ ꯍꯦꯜꯂꯦ ꯑꯗꯨꯝ ꯍꯥꯏꯔꯛꯀꯅꯤ ꯑꯩ ꯑꯗꯨꯝ ꯈꯪꯉꯦꯕ ꯀꯗꯔ ꯑꯩꯒꯤꯅꯤ ꯁꯤꯁꯤꯅ ꯀꯣꯠꯂ ꯆꯥꯅꯕ ꯃꯃꯤꯡ ꯆꯤꯒꯣꯡ ꯂꯩꯒꯤ ꯃꯍꯩ ꯆꯤꯒꯣꯡꯂꯩꯗꯅꯦ ꯃꯄꯥꯟ ꯌꯦꯜꯂꯣ ꯁꯥꯠꯄ ꯑꯃꯒꯅꯦ ꯋꯥꯏꯠ ꯁꯥꯠꯄ ꯑꯃꯒ ꯂꯩꯀꯣ ꯋꯥꯏꯠ ꯁꯥꯠꯄꯗꯣ ꯑꯗꯨꯒꯤ ꯆꯤꯒꯣꯡ ꯂꯩꯗ ꯃꯄꯥꯟ ꯌꯦꯜꯂꯣ ꯁꯥꯠꯄ ꯑꯃꯒ ꯋꯥꯏꯠ ꯁꯥꯠꯄ ꯑꯃꯒ ꯂꯩ ꯁꯤꯁꯤꯅ ꯌꯦꯜꯂꯣ ꯁꯥꯠꯄꯗꯨꯒꯤ ꯃꯍꯩ ꯋꯥꯏꯠ ꯁꯥꯠꯄꯗꯨꯒꯤ ꯃꯍꯩ ꯌꯦꯜꯂꯣ ꯁꯥꯠꯄꯗꯤ ꯆꯥꯕ ꯌꯥꯗꯦ ꯁꯤꯁꯤꯅ ꯃꯨꯛꯊ꯭ꯔꯨꯕꯤ ꯁꯤ ꯉꯁꯥꯏꯒꯤ ꯑꯩꯒꯤ ꯄꯣꯠꯇꯣ ꯁꯨꯃꯥꯏꯅ ꯇꯧꯔꯅꯤ ꯃꯨꯛꯊ꯭ꯔꯨꯕꯤꯁꯤꯅ ꯍꯥꯏꯔꯅꯤ ꯁꯤꯁꯤꯅ ꯀꯥꯡꯁꯣꯏ ꯔꯥꯁꯃꯥ ꯀꯥꯡꯁꯣꯏ ꯑꯗꯒꯤ ꯁꯤꯁꯤꯅ ꯑꯩꯅ ꯉꯧꯖꯕ ꯐꯦꯚꯣꯔꯥꯏꯠ ꯇꯥꯔꯦ ꯉꯁꯤꯗꯤ ꯑꯩꯅ ꯉꯧꯔꯕꯅꯤꯅ ꯈꯥꯖꯤꯡ ꯀꯥꯡꯒꯧ
ꯌꯥꯝ ꯍꯥꯎꯈ꯭ꯔꯦ ꯍꯧꯖꯤꯛꯀꯤ ꯈꯥꯖꯤꯡ ꯀꯥꯡꯉꯧꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯕꯥꯏ 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 ꯄꯥꯕꯨꯡ ꯕꯥꯏ ꯄꯥꯕꯨꯡ ꯍꯦꯛꯇ ꯀꯥꯎꯋꯦꯕ